date November gi date 4 dagina date 8 fok ki trade plan anta hafta gi oina recording si tawsillaga yengasi ahan boina DXY akoigi dollar gi index chart chen nainarasi weekly chart gi horni weekly chart ta hojik laisi dollar is in uptrend da laira uptrend da laira nina magi major turning point si hojik sigi turning point si kaikhatkra kanda sida ama laira adagi sida ama laira sigi turning point sidagi laithagibra ama atai asoba turning point laitre adagi daily chart ang yengkanda daily chart to hojiki turning point ani jaina mark tawar thame sidagi ama sidagi ama sinatana atai kasu thudupa turning point laitre aduna uptrend lairi sima dum laire aduna dollar is in uptrend aduga sigi sidagi w pattern da kaikhatkre idc sign tawre dollar higher high dollar is in uptrend aduna dollar si uptrend oribnina dollar uptrend ni matungina koi buy se hojik sema si dollar si makata na karpe yani lai either sigi level si bok natraga sigi level si okay adudi hojiki yenga si gold gi chart si yengu matamda koi weekly chart e hawasi weekly chart e hawu kanda mai laira sida higher high sema chale sida higher high si high ji kakale sida mu laira aduna hojik si sibok sigi untested level oira sigi higher high si kakhatkibagi sigi level ji smai kakhatkre aduna si level ji test tawrikriba test tawraga smaina mu kagiba yana leibineba adu test tawriktribnina si test tawrpa yana lei haina weekly chart sina amma pire koida direction bias ama adagi mamangi handaki haugiba haptagi high sina mamangi previous ki haptagi high si cut tawraga sida false breakout ama piramme aduga sida rejection fajaba pire duna sigi level siboba akoigi retest lakpagi potuma direction si makada lakani haiba ma pire somna kanda dollar du uptrend laibnina dollar du na ka taragadi gold si kumdegi duna ani sima chanare direct gold koigi dollar gi direction duga gold gi weekly chart sina uliba direction sima chanare aduna aina handak haptagi oina gold si daily chart da kumtharaga amuk yengasi daily chart da kumthara yeng matamda sida koni ubu phange sidagi smaina higher high sema ma chalamba potu sidagi sigi swing ji sida kaithagre sigi low si sida kaithagre sigi swing swing lower high ji kaithagre aduna sida kona m pattern ama ubu phange sidagi smaina tawakana m pattern ama ubu phange aduna handak haptagi plan ji karino hai kanda sigi forward chart si agi entry time frame ni entry time frame sida changaga yeng matamda sidagi amuk koina line chart yengasi sida to head and shoulder ama form tawre head and shoulder sidagi smaila head and shoulder ji si neckline ji kaithagre neckline sida retest tawraga ai si level si bo ngasai weekly chart yi ke level si bo ai gi makhagi oina try tawrani sidagi smaila tawraga smaila this will be my trade kai by si level si pangta agadi this will be my trade for gold si katane ai duga kaigumba si sina kaikhatragati ai si sina kaigumba mathakta kaikhalagati si sina kaigumba mathakta smai kaikhatragati smaina retest tawlaga smaina mathakta kagiba ma aduguma adu dollar ki chart ki makha nadi si ji makha yawone na next trade ta GBP JPY GBP JPY je hojik ai trade ama weekly chart ai yengasi weekly chart ai yeng matamda sisu ngasai hana inverse head and shoulder ama sida form tawre weekly chart ta smaina inverse head and shoulder ama form tawraga sise kare aduduna ngasai gi down trend uptrend sisu dum uptrend da laikre hojik higher high form tawre sidai si kakakra matungda dagi high ama laire sigagale high ama laire adagi sidagi sigi high jum kakakre smaina higher high ama form tawraga laire aduga koigi candlestick chart yeng kanda sigi high ji sida retest tawrama kanda sidai kakhakraba kanda ai hojik si trade si yaura leibasina sigi kakhakiba sigi zone jini koina hojik mark tawbido kakhakraga sidagi ai entry pigre stop loss is here aduga target si ai swai box sina ai first target oirani second target ta sigi high si bobo oirani
ꯑꯣꯀꯦ ꯑꯗꯒꯤ ꯃꯊꯪꯗ ꯁꯤ ꯆꯦꯞ JPY ꯆꯦꯞ JPY ꯁꯤ ꯋꯤꯛꯂꯤ ꯆꯥꯔꯠꯇ ꯌꯦꯡꯉꯁꯤ ꯋꯤꯛꯂꯤ ꯆꯥꯔꯠꯇꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯅ ꯑꯃ ꯎꯕ ꯐꯪꯉꯦ ꯑꯗꯨꯗꯤ ꯁꯤꯁꯦ ꯍꯥꯏꯌꯔ ꯍꯥꯏ ꯐꯣꯝ ꯇꯧꯔꯦ ꯁꯤꯗꯩꯁꯤꯗ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯆꯠꯂꯝꯕ ꯄꯣꯠꯇꯨ ꯁꯤꯒꯤ ꯁ꯭ꯋꯤꯡ ꯁꯤꯒꯤ ꯂꯣꯋꯔ ꯍꯥꯏꯁꯤ ꯊꯨꯒꯥꯏꯈ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯁꯤꯗꯒꯤ ꯍꯥꯏꯌꯔ ꯍꯥꯏꯌꯔ ꯍꯥꯏ ꯍꯥꯏꯌꯔ ꯍꯥꯏ ꯍꯥꯏꯌꯔ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ my plan for this week will be for this chart to retest ꯁꯤꯒꯤ ꯃꯄꯥꯁꯤꯕꯨ ꯔꯤꯇꯦꯁ ꯇꯧꯍꯜꯂꯅꯤ ꯑꯗꯨꯒ ꯁꯤꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯗꯦꯂꯤ ꯆꯥꯔꯠꯇ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯀꯨꯝꯃꯩꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯤ ꯃꯄꯥꯁꯤꯗ ꯂꯥꯛꯇꯥꯔꯒꯗꯤ ꯁꯤꯗꯒꯤ ꯐꯣꯔꯋꯥꯔꯗ ꯆꯥꯔꯠꯇ ꯆꯪꯉꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯤꯐꯥꯎꯕꯗ ꯇꯥꯔꯒꯦꯠ ꯑꯣꯏꯔꯅꯤ ꯁꯨꯃꯥꯏꯅ 1:1.5 or 1:2 ꯁꯨꯃꯥꯏꯅ ꯇꯥꯔꯒꯦꯠ ꯂꯥꯛꯑꯅꯤ ꯑꯣꯀꯦ ꯁꯤꯁꯤꯅ ꯆꯦꯞ JPYꯒꯤ ꯑꯣꯏꯔꯦ ꯃꯊꯪꯗ ꯕꯤꯠꯀꯣꯏꯟꯁꯦ ꯍꯧꯖꯤꯛ ꯋꯤꯛꯂꯤ ꯆꯥꯔꯠꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯁ꯭ꯋꯤꯡ ꯍꯥꯏ ꯑꯍꯨꯝ ꯑꯃ ꯃꯥꯅ ꯀꯠ ꯇꯧꯔꯦ ꯁꯤꯗ ꯑꯃ ꯀꯠ ꯇꯧꯔꯦ ꯋꯤꯛꯂꯤ ꯆꯥꯔꯠ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯁꯤꯃ ꯀꯠ ꯇꯧꯔꯦ ꯑꯗꯒꯤ ꯁꯤꯁꯤꯃ ꯀꯠ ꯇꯧꯔꯦ ꯁꯤꯒꯤ ꯁ꯭ꯋꯤꯡ ꯍꯥꯏ ꯑꯍꯨꯝꯁꯦ ꯀꯠ ꯇꯧꯔꯀꯥꯟꯗ ꯁꯤ ꯀꯠ ꯇꯧꯔꯀꯥꯟꯗ ꯁꯤꯁꯦ ꯐꯣꯜꯁ ꯕ꯭ꯔꯦꯛꯑꯥꯎꯠ ꯇꯧꯔꯦ ꯁꯤꯗꯒꯤ ꯂꯣꯏꯅ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯒ꯭ꯔꯦꯞ ꯇꯧꯔꯦ ꯍꯥꯏꯗꯤ ꯕꯥꯌꯔ ꯃꯌꯥꯝꯒꯤ ꯄꯣꯖꯤꯁꯟꯗꯨ ꯂꯤꯀ꯭ꯋꯤꯗꯤꯇꯤ ꯒ꯭ꯔꯦꯞ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯈꯥꯗ ꯀꯨꯝꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯌꯥꯝ ꯋꯥꯡꯉꯦ ꯄꯣꯁꯤꯕꯤꯂꯤꯇꯤ ꯋꯥꯡ ꯂꯩꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯗꯣꯂꯔ ꯌꯦꯡꯀꯥꯟꯗꯁꯨ ꯗꯣꯂꯔꯁꯦ ꯍꯧꯖꯤꯛ ꯀꯥꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩꯕꯅꯤꯅ BTC USDꯁꯤꯁꯨ ꯉꯁꯥꯏꯒꯤ USDꯅ ꯀꯟꯈꯠꯂꯛꯄꯅꯤꯅ ꯀꯨꯝꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯌꯥꯝ ꯋꯥꯡꯅ ꯂꯩꯔꯦ ꯁꯤꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯕꯤꯠꯀꯣꯏꯟ BTC USDꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭री ꯖꯣꯟꯁꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯅꯤ ꯍꯥꯏ ꯀꯥꯟꯗ ꯅꯤꯌꯔꯦꯁ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯇꯔꯅꯤꯡ ꯄꯣꯏꯟꯁꯦ ꯃꯆꯥ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯁꯤꯗꯒꯤ ꯁꯤꯗꯒꯤ ꯐꯨꯜ ꯕꯦꯛ ꯇꯧꯍꯜꯂꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯌꯔꯦꯁ ꯇꯔꯅꯤꯡ ꯄꯣꯏꯟꯁꯤ ꯐꯥꯎꯕ ꯁꯤꯐꯥꯎꯕ ꯐꯨꯜ ꯕꯦꯛ ꯇꯧꯍꯜꯂꯅꯤ ꯑꯗꯨꯒ ꯁꯤꯗ ꯐꯥꯔꯁ ꯇꯥꯔꯒꯦꯠ ꯑꯣꯏꯔꯅꯤ ꯁꯦꯀꯦꯟ ꯇꯥꯔꯒꯦꯠ ꯋꯤꯜ ꯕꯤ ꯍꯤꯌꯔ ꯁ꯭ꯋꯥꯏꯐꯥꯎ ꯑꯣꯏꯔꯅꯤ ꯁꯨꯃꯥꯏꯅ ꯁꯤꯁꯤꯃ ꯗꯤꯁ ꯋꯤꯜ ꯕꯤ ꯃꯥꯏ ꯄ꯭ꯂꯥꯟ ꯐꯣꯔ ꯗ ꯕꯤꯠꯀꯣꯏꯟꯒꯤ ꯑꯣꯏꯅ ꯁꯤꯁꯤꯃ ꯑꯩꯒꯤ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯄ꯭ꯂꯥꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ 1:1.5 1:3 1.3 1:1 ꯍꯦꯟꯅꯗꯤ ꯐꯪꯉꯦ ꯁꯤꯁꯤ ꯁ꯭ꯇꯤꯜ ꯑꯦ ꯐꯦꯚꯣꯔꯦꯕꯜ ꯇ꯭ꯔꯦꯟ ꯁꯤꯁꯤꯃ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯊꯪꯗ ꯌꯨꯔꯣ JPY ꯁꯤꯁꯨ ꯁꯦꯝ ꯑꯦꯁ ꯉꯁꯥꯏꯒꯤ GBP JPY ꯑꯗꯨꯃꯥꯏꯅ ꯋꯤꯛꯂꯤ ꯆꯥꯔꯠ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗ ꯂꯩꯔꯦ ꯏꯟꯚꯔꯁ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔ ꯑꯃ ꯁꯤꯗ ꯎꯕ ꯐꯪꯉꯦ ꯏꯟꯚꯔꯁ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔꯁꯤ ꯁꯤꯗꯩꯁꯤꯗ ꯍꯥꯏꯌꯔ ꯍꯥꯏ ꯁꯦꯝꯕꯁꯤ ꯀꯥꯏꯈꯠꯈ꯭ꯔꯦ ꯁꯤꯒꯤ ꯅꯦꯛꯂꯥꯏꯟꯁꯤ ꯇꯦꯁ ꯇꯧꯕ ꯄꯥꯝꯃꯦ ꯑꯗꯨꯅ ꯁꯤꯁꯤꯅ ꯁ꯭ꯋꯥꯏꯐꯥꯎ ꯀꯨꯝꯍꯜꯂꯅꯤ ꯑꯗꯨꯒ ꯁꯤꯐꯥꯎ ꯇꯥꯔꯒꯦꯠ ꯁꯤꯒꯤ ꯇ꯭ꯔꯦꯠꯁꯦ ꯗꯦꯂꯤ ꯆꯥꯔꯠꯇ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯗꯦꯂꯤ ꯆꯥꯔꯠꯇꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯗꯦꯂꯤ ꯆꯥꯔꯠꯇꯗꯤ ꯁꯤꯗꯩꯁꯤꯗ ꯑꯃ ꯍꯥꯏꯌꯔ ꯍꯥꯏ ꯑꯃ ꯁꯤꯗꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯁꯤꯁꯦ ꯀꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛꯀꯁꯨ ꯔꯤꯚꯔꯁ ꯇꯧꯔꯒ ꯁꯤꯗꯩꯁꯤ ꯑꯗꯨꯝ ꯀꯥꯈꯤꯕ ꯌꯥꯅ ꯂꯩ ꯗꯦꯂꯤ ꯆꯥꯔꯠꯇ ꯌꯦꯡꯉꯒꯗꯤ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯥꯈꯤꯕ ꯌꯥꯅꯁꯨ ꯂꯩ ꯑꯣꯀꯦ ꯑꯗꯒꯤ ꯃꯊꯪꯗ ꯌꯨꯔꯣ NZD ꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯨꯔꯣ NZDꯁꯨ ꯁꯦꯝ ꯑꯩꯈꯣꯏꯒꯤ ꯋꯤꯛꯂꯤ ꯆꯥꯔꯠꯇꯩ ꯍꯧꯔꯁꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ W ꯄꯦꯇꯔꯟ ꯑꯃ ꯎꯕ ꯐꯪꯉꯦ ꯋꯤꯛꯂꯤ ꯆꯥꯔꯠ ꯌꯦꯡꯀꯥꯟꯗ W ꯄꯦꯇꯔꯟꯒꯤ ꯁꯤꯗ ꯅꯦꯛ ꯂꯥꯏꯟꯁꯤ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤ ꯁꯤꯒꯤ ꯅꯦꯛ ꯂꯥꯏꯟꯁꯤ ꯁꯤ ꯀꯥꯏꯈꯠꯈ꯭ꯔꯕꯅꯤꯅ ꯁꯤ ꯃꯊꯛ ꯀ꯭ꯂꯣꯖꯤꯡ ꯄ꯭ꯔꯤꯚꯤꯌꯝ ꯅꯦꯛ ꯂꯥꯏꯟꯁꯤꯐꯥꯎ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯥꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯠꯁꯦ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯐꯣꯔ ꯗꯤꯁ ꯋꯤꯛ ꯋꯤꯜ ꯕꯤ ꯐꯣꯔ ꯗ ꯌꯨꯔꯣ NZD ꯁ꯭ꯋꯥꯏꯐꯥꯎ ꯄꯤꯕ ꯂꯥꯛꯍꯜꯂꯅꯤ ꯑꯗꯨꯒ ꯁꯤꯐꯥꯎ ꯑꯣꯀꯦ ꯗꯦꯂꯤ ꯆꯥꯔꯠꯇ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯗꯦꯂꯤ ꯆꯥꯔꯠꯇ ꯍꯧꯖꯤꯛ ꯐꯨꯜ ꯕꯦꯛ ꯈꯔ ꯂꯥꯛꯄ ꯍꯧꯔꯦ ꯁꯤꯐꯥꯎ ꯂꯥꯜꯂꯒ ꯐꯣꯔꯋꯥꯔꯗ ꯌꯦꯡꯉꯀꯥꯟꯗ ꯆꯪꯉꯅꯤ ꯑꯗꯒꯤ ꯌꯨꯔꯣ USD ꯁꯤ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯌꯨꯔꯣ USDꯁꯤ ꯋꯤꯛꯂꯤ ꯆꯥꯔꯠꯇ ꯌꯦꯡꯕ ꯍꯧꯔꯁꯤ ꯋꯤꯛꯂꯤ ꯆꯥꯔꯠꯇ ꯌꯦꯡꯕ ꯀꯥꯟꯗ ꯁꯤꯒꯤ ꯗ꯭ꯔꯣꯌꯤꯡꯁꯤꯡꯁꯦ ꯉꯥꯛꯇꯪ ꯆꯠꯀꯦ ꯋꯤꯛꯂꯤ ꯆꯥꯔꯠꯇ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯂꯩꯔꯦ ꯁꯤꯒꯤ ꯍꯥꯏꯌꯔ ꯍꯥꯏꯠ ꯆꯠꯂꯝꯕ ꯀꯩꯅꯣꯁꯤ ꯀꯥꯏꯈ꯭ꯔꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯌꯔ ꯍꯥꯏꯠ ꯆꯠꯂꯝꯕ ꯄꯣꯖꯤꯁꯟꯁꯤ ꯁꯤ ꯀꯥꯏꯊꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯁꯤ ꯑꯞ ꯇ꯭ꯔꯦꯟ ꯑꯣꯏꯔꯝꯕꯗꯒꯤ ꯗꯥꯎꯟ ꯇ꯭ꯔꯦꯟ
ꯑꯣꯟꯈ꯭ꯔꯦ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯁꯤꯗꯩꯁꯤꯗ ꯇ꯭ꯔꯦꯟ ꯂꯥꯏꯟ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯐꯖꯕ ꯇ꯭ꯔꯦꯟ ꯂꯥꯏꯟ ꯑꯃ ꯔꯦꯁꯄꯦꯛ ꯇꯧꯕ ꯄꯣꯏꯟ 1 2 3 3 ꯇꯆ 4 ꯇꯆ ꯄꯤꯕ ꯇ꯭ꯔꯦꯟ ꯂꯥꯏꯟ ꯑꯃ ꯂꯩꯔꯦ ꯍꯥꯟꯅꯒꯤ ꯁꯞꯄꯣꯔꯠ ꯑꯦꯔꯤꯌꯥ ꯁꯤꯗ ꯁ꯭ꯋꯤꯡ ꯑꯃ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯃꯥꯔꯛ ꯇꯧꯔꯦ ꯑꯗꯨꯅ ꯗꯤꯁ ꯏज ꯑ ꯚꯦꯔꯤ ꯁꯤꯒꯤ ꯀꯟꯐ꯭ꯂꯨꯌꯦꯟꯁ ꯖꯣꯟ ꯑꯃ ꯑꯣꯏꯔꯦ ꯇ꯭ꯔꯦꯟ ꯂꯥꯏꯟ ꯄ꯭ꯂꯁ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯁꯞꯄꯣꯔꯠ ꯑꯦꯔꯤꯌꯥꯁꯤ ꯀꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯍꯧꯖꯤꯛꯁꯨ ꯍꯣꯜ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯃꯈꯥꯗ ꯄꯥꯏꯅ ꯍꯣꯠꯅꯔꯅꯤ ꯗꯦꯂꯤ ꯆꯥꯔꯠ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯗꯦꯂꯤ ꯆꯥꯔꯠ ꯌꯦꯡꯕ ꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯁꯤꯒꯤ ꯅꯦꯛꯂꯥꯏꯟ ꯋꯤꯛꯂꯤ ꯆꯥꯔꯠꯇ ꯌꯦꯛꯈꯤꯕ ꯅꯦꯛꯂꯥꯏꯟꯁꯤꯗꯒꯤ ꯁꯤ ꯃꯃꯥꯏ ꯂꯩꯊꯔꯛꯄ ꯍꯧꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯐꯣꯔꯋꯥꯔꯗ ꯆꯪꯉ ꯌꯦꯡꯕ ꯃꯇꯝꯗ ꯑꯩ ꯇ꯭ꯔꯦꯠꯁꯦ ꯍꯌꯦꯡ ꯃꯟꯗꯦꯗ ꯁꯤꯗꯒꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯄꯨꯜ ꯕꯦꯛ ꯐꯪ ꯇꯥꯔꯒꯗꯤ ꯁꯤꯐꯧ ꯁꯨꯃꯥꯏꯅ ꯃꯈꯥ ꯌꯧꯔꯛꯇꯅꯕ ꯍꯣꯠꯅꯔꯅꯦꯕ ꯁꯤꯁꯤꯅ ꯌꯨꯔꯣ ꯌꯨ ꯑꯦꯁ ꯗꯤꯒꯤ ꯄ꯭ꯂꯥꯟ ꯖꯤ ꯕꯤ ꯄꯤ ꯑꯦꯟ ꯖꯦꯠ ꯇꯤꯁꯤ ꯑꯩꯈꯣꯏꯅ ꯋꯤꯛꯂꯤ ꯆꯥꯔꯠꯇꯩ ꯍꯧꯔꯁꯤ ꯋꯤꯛꯂꯤ ꯆꯥꯔꯠꯇꯩ ꯍꯧꯀꯥꯟꯗ ꯖꯤ ꯕꯤ ꯄꯤ ꯑꯦꯟ ꯖꯦꯠ ꯇꯤꯁꯤ ꯍꯧꯖꯤꯛ ꯑꯞ ꯇ꯭ꯔꯦꯟ ꯆꯠꯂ ꯂꯩꯔꯦ ꯑꯞ ꯇ꯭ꯔꯦꯟ ꯆꯠꯂꯦ ꯁꯤꯒꯤ ꯃꯦꯖꯔ ꯁ꯭ꯋꯤꯡ ꯑꯃ ꯂꯩꯔꯦ ꯃꯦꯖꯔ ꯁ꯭ꯋꯤꯡꯁꯤ ꯀꯥꯏꯗꯒꯤ ꯁꯤ ꯃꯅꯨꯡꯒꯤ ꯁꯤ ꯁ꯭ꯋꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯏꯅꯔ ꯁ꯭ꯋꯤꯡꯗꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤ ꯍꯥꯏꯗꯤ ꯁꯤꯗꯩꯅ ꯁꯤꯒꯤ ꯆꯠꯈꯤꯕ ꯁ꯭ꯋꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯏꯅꯔ ꯁ꯭ꯋꯤꯡꯁꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤ ꯇ꯭ꯔꯦꯠꯁꯤꯡꯁꯦ ꯌꯥꯝ ꯀꯟꯅ ꯔꯤꯂꯥꯏꯕꯜꯗꯤ ꯑꯣꯏꯒꯟꯗꯦ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯍꯟꯗꯛ ꯍꯞꯇꯥꯗ ꯀꯃꯥꯏꯅ ꯄ꯭ꯂꯦ ꯑꯥꯎꯠ ꯇꯧꯕꯅꯣ ꯑꯗꯣ ꯗꯦꯜꯂꯤꯗ ꯌꯦꯡꯀꯥꯟꯗ ꯗꯦꯜꯂꯤꯗꯗꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯦꯖꯔ ꯁꯤꯒꯤ ꯁ꯭ꯋꯤꯡ ꯑꯃ ꯁꯤꯗ ꯀꯥꯏꯈꯠꯈ꯭ꯔꯦ ꯔꯤꯇꯦꯁ ꯂꯥꯛꯑꯦ ꯔꯤꯇꯦꯁ ꯂꯥꯛꯑ ꯃꯇꯨꯡꯗ ꯁꯤꯗꯒꯤ ꯁꯤ ꯀꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯐꯣꯔꯋꯥꯔꯗ ꯌꯦꯡꯕ ꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯐꯨꯜ ꯕꯦꯛ ꯂꯥꯛꯇꯥꯔꯒꯗꯤ ꯁꯤꯗ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯃꯅꯤ ꯁꯤꯗ ꯇꯥꯔꯒꯦꯠ ꯑꯣꯏꯔꯅꯤ ꯑꯗꯒꯤ ꯁꯦꯞ ꯖꯦ ꯄꯤ ꯋꯥꯏ ꯁꯦꯝ ꯑꯦꯁ ꯋꯤꯛꯂꯤ ꯆꯥꯔꯠꯇ ꯌꯦꯡꯉꯅꯤ ꯋꯤꯛꯂꯤ ꯆꯥꯔꯠꯇ ꯌꯦꯡꯕ ꯀꯥꯟꯗ ꯁꯤꯗ ꯏꯟꯚꯔꯁ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔ ꯑꯃꯨꯛ ꯐꯪꯉꯦ ꯁꯤꯗꯩ ꯁꯤ ꯂꯥꯛꯑꯦ ꯁꯤ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯁꯤ ꯀꯥꯏꯈꯠꯈ꯭ꯔꯦ ꯁꯤ ꯂꯥꯛꯑꯦ ꯁꯤ ꯐꯨꯜ ꯕꯦꯛ ꯂꯥꯛꯑꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯦꯐ ꯖꯤ ꯄꯤꯔꯒ ꯁꯤꯗ ꯇꯥꯔꯒꯦꯠ this will be for cat JPY ꯑꯗꯨꯒ AUD JPY JPY ꯌꯥꯎꯕꯈꯩꯗꯤ ꯂꯣꯏꯅ ꯄꯦꯇꯔꯟꯁꯤ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯁꯦꯝ ꯁꯇ꯭ꯔꯛꯆꯔꯗ ꯆꯠꯂꯤꯅꯤꯅ UDP JPY ꯂꯩꯔꯁꯤ W ꯁꯦꯝꯃꯦ W ꯁꯤ ꯐꯨꯜ ꯕꯦꯛ ꯂꯥꯛꯑꯅꯤ ꯁꯤꯗꯩ ꯆꯪꯉꯅꯤ ꯁꯤꯒꯤ ꯅꯦꯛ ꯂꯥꯏꯟꯁꯤꯐꯥꯎ ꯁꯤꯐꯥꯎꯕ ꯁꯤ ꯀꯥꯏꯗꯈꯤꯕ ꯃꯄꯥꯁꯤꯕꯨ ꯁꯤꯗ ꯇꯥꯔꯒꯦꯠ ꯑꯣꯏꯔꯅꯤ Okay, that's all for the week.